Border town Moregi Indo Myanmar Ngamkhai da leiba gate number 1 amasung gate number 2 da lokhaliba security ki Chekshin Thourang singasi Manipur police ki DGP Mukesh singla Hakthengnana Yengsinkhre Manipur police ki ADGP law and order ga loinana chatkiwa DGP Mukesh Singh Tengnopal khongsit aduda Tengnopal district police ki office da hauzik oiriba security ki fibam amadi policing arrangement ki matangda hangatna yengmagi mifam ama pangthoke maduda Leibak Mayok Talaiba, Mui Singi Matakta, Makatan Operation Chatananaba, Casing Investigation Ningtina Pangtonganaba, Draki Mayokta Local Patabak Thoram Singhena Kansinanaba Madi, Lona Yataba Mong the Pariba Kulai Sing Mapumfan, Lokananaba, DGP Mukesh Singh, Marilyn Basing the Kangan K, Loina Border District Asiki Miam Tangdu Laitana Lainanaba, Security Agency Singna, Matong Ningtina Pangtonganaba Yatang PK, Amaram da Kongset Aduga Mari Lainana, Kuntrataruk Subamadi, Ahum Suba Sam Rifles ki Commandant Singasu Naduna, Hausik Oriva Security ki Fibam, Border Management. Madi security ki fibam gi matangda kupna khananai na ke maduda Manipur police commando gi personnel singju sarugya ke madugi matung border town more gi Indo Myanmar ngamkhai paring da leiba gate number 1 amasung gate number 2 da lokhaliba security gi Chekshin Thourang security thambagi mong matau sing DGP Mukesh Singh na Hakthengnana Yengsinkhre khongsat aduda more town da leiba Tamil Kuki Nepali amadi Maitai Pangal gi sesu singasu unaduna wari sanake Mafam Madudagi Halakpagi Lambida, Kwatha Kula Changtuna Maitegi Kunja Singasu Nake, Loindra Mafamadu the Matau River State, Amasung Central Force ki personal Singasu Naduna, security matang the Kananaina Ki Hari.